Wari safugi maikaidagi akong sanba thoksomna tabiribasingbu taramna oksari. Hauzik amuk lobirasi aiba Amit Kumar Huidrombagi block number 2. Hairibu wari asigi season 2 mari subatangka. Nungsina asumna hairakba asida nungsi haksang pumba adu arangba mangal onthorakle. Madu ubada William ngakpana loikre. Mahakna nungsi kautuna tauriba asibu gyan tadraduna yengli. Aduga nungsidi arangba mangal loinamak onthokre. Aduga nokphet tauna arangba mangal singadu arang bukurak macha onduna paiduna chatkre. William mahaki chaisu aduga laimai de kunthaduna pairi bukurak mayam sing aduda penjadana yenglaga mahakna mahaki nungsibi bu kaujari. William mamittagi mapi sinthaba makai mikap thoglak-tuna haugalai. Manglandu uruba matam asida thamoi henna kairaduna makhol thokpa makai kaptuna khangli. Mahaki phamung nakalda thamliba nungsigi photo adunasu amukka hele mahakpu nungsirakpase. Phamung aduda tapna haugalai. Mahaki chaisu adu tauraga aduga thongnau adu hangdoktuna ayingba nungsit yaihalli. Santina ibungo nangbu chatpa phajana ngamladrane? Imadi pangpada pakhalini nangbo. William na ngamlani ma phanadi kuiredana aina tamna phagalakpai hongaise aduna ngasi hapta muka leiradi ai phajana chatpa ngamlani. Santina ado ibungo napanadi yumdagi adum school do kabra natraga ren ama thisira haina khaline. Ima ai boarding da dum laigani ai karisu tawroi noina pangpada pakhalido kasu tawroi. Santi masagi ningai asi thingba ngamloi dawri. Mama mapani haidunadi pakhatjaribani adubo machana asi yungna kudong thiba thuurabasu mafamduda laigani ana chap yungna lepa sida haifamdi khangdrabani. Upai leiraroi khanduna macha asibu leijarasanu aduga section thorangsu hena kannaba oina sillage hainare mapa adugasu somdana punsiba anamba matamda mahakna khudong thiba nangliba adu ningsingduna leiri. Ningsinglubu khuding masa matomta pakhatpa phauduna anaba ama phauba oigadore. Adubu mamanaba sing asigi marakta leiduna penthokpa kauthokpa tamgi khanna lakpani. Loinana singnaba kayasu mahaki wakhalda adumak phauri. Maru oina karigidamak mangonda atamnana phatraba thawai aduna khudong thiba nanghalaklibono haibasi naha oiriba mahaki wakhalda khallibani. Asumna ngasiga thana numit khara haukre makhoi mayamna boarding sida leiraklibase. Anamba matamda leiriba mayam asi pulap chatpa pulap leiba loinamak taunare. Maramdi akiba haibadu lainarabanina. Senthangambasu pulluba tinaruba sangana mahaki mingsat thiallasu masamakti thoina akaiba tawkidabanina hausikti pathau hoiga pulle. Makhoi hausik numidangi matam asida study gidamak sem sanari. Adubo pathauti chak ngaiba ngamdre haiduna chak lame kanna hairi. Maduda yaimana kari chadoina hausikpu warasu wana chak ngairasi haiba fawba tadre. Itha thajadana chak khanglam lamlakpasida yaima kari chaba yaba leibage thirakle. Atai marupsing adusu phagioi karioi mahaki chak lambagi kangaundaba asi ubada laknari. Adubo ngaihaktang asida chak lamunbagi mayaina aki akhanga kawkhiduna ka adudagi mamanaba mayamna laknarakpa aduda sawboy kariboi prap thoglei. Yaimana mina chak lame harga ustabige tawi moidi chak lamba phawda dongna wakhal si khanna kitchen lomda kukta chakhumda chaba yaba kitang hangluge khanna lai. Berenda aduda khara khajik chatpa horakpaga sauramba adusu phakhiduna boarding si itam tamna beniko haibasi khangning ningsing lai. Matamduda yaima lakak chai aduga khongthang adu khara tapthai. Masa adu wang launa sagataga
ꯑꯀꯤꯕ ꯑꯃꯨꯛ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯝꯐꯨꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯀꯟ ꯁꯥꯔꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯤꯆꯟ ꯇꯝꯅ ꯂꯦꯞꯇꯅꯗꯤ ꯂꯥꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯃꯇꯦꯛ ꯑꯃꯗꯤ ꯑꯁꯤꯛꯄ ꯖꯒꯥꯅꯤ, ꯃꯤ ꯂꯩꯅꯗꯕ ꯀꯥ ꯌꯥꯎꯅ꯫ ꯑꯗꯨꯅ ꯃꯐꯝꯗꯨ ꯌꯧꯕꯗ ꯀꯤꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯑꯍꯥꯡꯕ ꯀꯥ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯄ ꯑꯃ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯗꯨ ꯇꯥꯔꯛꯄꯗ ꯌꯥꯏꯃ ꯃꯁꯝ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯗꯦꯗ ꯈꯥꯛꯏ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯑꯁꯤꯒꯨꯝꯕꯁꯤ ꯃꯊꯟꯇ ꯂꯩꯕ ꯀꯥꯟ ꯑꯁꯤꯗ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯀꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯊꯣꯛꯇꯦ, ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯍꯥꯏꯔꯞ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯏ꯫ ꯀꯥ ꯑꯗꯨ ꯃꯩ ꯊꯥꯟꯗ꯭ꯔꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯃꯩꯉꯥꯜ ꯑꯗꯨꯅ ꯈꯔ ꯃꯈꯩ ꯎꯏ꯫ ꯃꯗꯨꯗ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯦ, ꯑꯗꯨꯕꯨ ꯑꯀꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯀꯥ ꯑꯁꯤ ꯍꯦꯟꯕꯗꯤ ꯍꯦꯟꯗꯣꯔꯛꯂꯦ꯫ ꯀꯤꯆꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯁꯥꯐꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯑꯗꯨꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤꯕ ꯀꯨꯛꯈꯩꯗꯨꯗ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ, ꯀꯀꯥ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ, ꯀꯩꯀꯩ ꯆꯥꯕ ꯌꯥꯕꯒ ꯂꯩꯒꯦ? ꯀꯨꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯣ, ꯆꯥꯛꯁꯤ ꯉꯥꯏꯔꯣꯍꯦ, ꯀꯔꯤꯝ ꯂꯩꯇꯦ ꯆꯥꯅꯤꯡꯉꯥꯏ꯫ ꯑꯁ, ꯑꯁꯤꯗꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯇꯧꯅꯤ꯫ ꯀꯨꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯝꯃꯗꯤ ꯐꯕ, ꯍꯧꯖꯤꯛꯇ ꯅꯣꯏ ꯀꯀꯥ ꯑꯃꯁꯤꯒ ꯑꯆꯥꯄꯣꯠ ꯆꯥꯔꯝꯕꯗ ꯉꯥꯏꯔꯤꯅꯤ, ꯅꯨꯄꯤꯔꯣꯝꯅ ꯄꯤꯔꯝꯕꯩ꯫ ꯌꯥꯏꯃꯅ ꯍꯥꯏ, ꯑꯁ, ꯗꯥꯎꯁꯤ ꯂꯥꯏꯃ ꯌꯥꯗꯦꯍꯦ꯫ ꯀꯨꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯗꯦ ꯌꯥꯗꯦ, ꯑꯗꯣ ꯅꯪꯅ ꯌꯥꯝꯅ ꯂꯥꯝꯃꯒꯅ ꯏꯁꯤꯡ ꯈꯔ ꯍꯦꯛ ꯊꯛꯆꯤꯜꯂꯨꯗꯅ꯫ ꯌꯥꯏꯃꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯊꯛꯐꯝ ꯂꯩꯔꯤꯕ ꯇꯦꯡ ꯑꯗꯨꯗꯤ ꯀꯤꯆꯟꯗꯒꯤ ꯈꯔ ꯑꯃꯨꯛ ꯂꯥꯞꯊꯣꯛꯏ꯫ ꯉꯁꯥꯏ ꯃꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯤ ꯂꯩꯅꯗꯕ ꯀꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥ ꯃꯥꯌꯣꯛꯅꯅ ꯂꯩꯕꯅꯤ ꯇꯦꯡ ꯑꯗꯣ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯇꯟꯅ ꯇꯟꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯀꯤꯕꯗꯨ ꯐꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯈꯔ ꯑꯃꯨꯛ ꯀꯤꯔꯛꯄ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏꯗꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯒ ꯇꯦꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯒ꯭ꯂꯥꯁ ꯑꯃ ꯇꯧꯔꯒ ꯏꯁꯤꯡ ꯌꯥꯕ ꯍꯧꯏ꯫ ꯍꯦꯛ ꯍꯧꯕꯒ ꯉꯁꯥꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯐꯠ ꯇꯥꯔꯛꯄꯗ ꯌꯥꯏꯃ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯪꯆꯥꯎ ꯆꯥꯎꯕꯁꯨ ꯅꯠꯇꯕꯅꯤꯅ ꯊꯨꯅ ꯂꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯌꯥꯏꯃ ꯀꯅꯥꯅꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ, ꯃꯤ ꯑꯣꯏꯔꯣ ꯂꯥꯏ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯞꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯐꯛꯂꯥꯡ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯀꯥ ꯃꯅꯨꯡꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯄ ꯃꯥꯜꯂꯝꯕ ꯃꯤ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯗ ꯌꯥꯏꯃ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯉꯛ ꯑꯗꯨ ꯊꯤꯡꯒꯠꯇꯨꯅ ꯇꯞꯅ ꯌꯦꯡꯏ꯫ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯈꯛ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯃꯛꯇꯗ ꯌꯥꯏꯃ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ, ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏꯗꯤ ꯑꯣꯟꯊꯣꯛꯇꯅ ꯃꯅꯤꯡ ꯇꯞꯅ ꯍꯟꯈꯤ꯫ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯂꯕ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯌꯥꯏꯃ ꯑꯃꯔꯣꯝꯗꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ, ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯂꯦꯡꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯉꯛ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗꯗꯤ ꯌꯥꯏꯃ ꯍꯦꯟꯅ ꯍꯦꯟꯅ ꯃꯤꯍꯨꯟ ꯆꯣꯡꯂꯛꯂꯦ꯫ ꯃꯉꯛ ꯑꯗꯨ ꯍꯦꯛ ꯂꯩꯊꯣꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃꯈꯛ ꯑꯣꯏꯔꯝꯂꯦ꯫ ꯃꯤꯁꯛ ꯑꯗꯨ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯌꯥꯏꯃꯕꯨ ꯎꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃ ꯃꯅꯤꯡ ꯍꯜꯂꯒ ꯇꯨꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯃꯍꯥꯛꯅ ꯇꯨꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯡꯗꯅꯤ꯫ ꯃꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯕ ꯃꯈꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯕꯤꯔꯖꯤꯠ ꯑꯣꯏꯔꯝꯂꯦ꯫ ꯕꯤꯔꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯦ ꯉꯥꯎꯔꯕ ꯅꯪꯕꯣ, ꯀꯩꯅꯣ? ꯌꯥꯏꯃꯅ ꯍꯥꯏ, ꯁꯥꯔ, ꯕꯤꯔꯖꯤꯠ, ꯃꯤꯅ ꯀꯧꯕꯁꯨ ꯈꯨꯝꯗꯦ, ꯉꯁꯥꯏꯗꯤ ꯀꯩ ꯌꯦꯡꯂꯤꯅꯣ ꯁꯤꯗ? ꯌꯥꯏꯃꯅ,
Asi haiduna yaima ingaw ngawna ngasai kay mana yenglamba ka aduda fat yengi. Adubo mahakna ukiba adudi karisu ukidre. Yaima turamba adudagi phuk hawgatli aduga mafi marol adu sat taithok tuna magi oja aduda hoi mai karim ta hairamdana magi ka tamna lai. Aduga somdasu Birjit tuminna yengdun lehowi. Yaima ka aduda prap changlai. Mahakna changlakpa matamda mahaki marupsing adudi mangonda yenglaga mahakna lakliba mawongdu yenglaga nokphet tawri. Aduga pathawna hairi. Kaino masina saklamin sakraga hube mulai sina. Punsibadi magi matawdu kharadi chingnarabani. Aduna madi khara serious oina yaimada onsenduna hangi. Bye. Kaidorage yaima magi phamungda dik phamthai aduga masa mau adu makutna koinam namjari amuka supun siba sangsillaklaga hanglai. Kaidorage minangbo yaima punsibada munna yenglai. Punsibagi mamaida taribada pham aduda munna yengi aduga asumna hari. Bye. Ai sunga sidi aigi mitsina kari nu ure. Noki ataidusu magi manakta sangsilai aduga ikoi sinduna mana kari tamlakpuno haibadu tari. Punsibana ha kamai torino yaima mahakna thengnarakpa pumba adu loina maklire. Wari tu tabu matamdadi ataidu akibadi phawrakle. Adubo matau karamna mafamsida asumna laigani haibasida makhoi tasengna khanpham khangdre. Somdana Birjit round ama chalamlaga magi kada changlai aduga longna hiptuna thogdok ama amuk ningsinglai. Saitiamna asi angangsi yengba yam nungai idi. Birjit nai as nangsinane asumada tawle atay sangman lengmana bane sunate nangna pokphubu yaba angangsida kanan hekta tawi. Saitiamna hera nangsu pokpa yaba kaina di hainuda Sahi 10 muktani halise. Midi sahi 15 henaba pho lawna leinaba yawrin. Birjit na ai di haibi di haini sigi thabak sidane kaim channel ko yaroi ko. Saitiamna o channel loi aina tawri sitang yem. Asi haina angang khai school thongnarakba adu makhoina gate ngai dun leiri. Mathang asum laknarakpada nungsi amadi chawbasu punna thoglai. Maduda Saitiamna chawbada onsinduna asumna laknaroi. Kaino nupana phanek selisna chawbasu phagioi karioi asumna amukhumlai. Kusini seningbada seni. Saitiamna selu ado nupaga di phuruno ko muk boarding da phajana halo aikhoi ngairamdoni ko mahaki wahi wata aduda adum khangi. Angang mayam asisu madudi Saitiamgi wata asi irang pubu wahini haibse. Madu khangmaduna maram orega chawbasu kharadi hainadabani. Adubo thoina akaiba makti tawruktribanina henjillude. Asumna lambi da lakpada kadom dainu khangdana angau sanana fat haijilai. Aduga amuk mahaki drama hori. Kaigino ngasisu hoimai ga haidana tumina salisibo. Chawba angau sanagi wata adu kaya hainade. Aduna kari sukhumde. Adugi mahut lakminariba ataiduna oina khumlai. Ho lambi chatpada koilang bayadiye. Maduda angau sana nokphet tawna marau laina chawbada yenglaklaga hairai. Adoidi sumpagi tawbuniko lana lawno. Asumna marau laina hairamba angau sanagi wahi asida chawba thamoida ting lawba amati pali. Haijabagi wani. Nupina pambasi nupana giri takpa maksunate. Aduna angau sana mangonda hairiba mawong asi phana haiduna su chawba khara makhaidi pangthaba horaklabani. Adubo angau sanagi thamoidana kari mami tariba. Wari singasi Birjitna ningsinglakpa wari ni. Adubo wari asi khaktana su loiba nate. Haidokpa tamthokpada phajadraba wari kaya amasu lairibani. Ningsing laroi haiduna Birjit mahaki phone adu lokthoi aduga isai khara hauna tharaga mahaki phamung phanung adu loisali. Somdana yaima
pathau hoisu kibadagi hendorktana atanba amadum poklei adubo leini na leiruraba mafam ama oibanina thengnaba tabani khanduna adumak leire numit sima asumna hokre khara leiraga school karakpa matamdani matamdo break ki matamdani yaima amadi punsiba toilet lomda wari sara saraduna lai makhoina toilet yobadadi hana leiramba satra mayam adu kari khanbano khangde makhoi anida falap falap yanglamlaga chatkre hausik makhoi ani makni toilet asida leirise makhoi anisu mayam dugi matau aduda kharadi angakwa phawi yaimana kaino falap falap yangamaga loisana krisina punsibana asina patro ibani ka waisangna yaimana ai number 1 to kige dudi asi haiduna yaima toilet amagi thongdu fat hangdui manungdu nupa ama konsinduna taduna leirambada yaima khangpre khangi magi mawung aduda punsibasu sangsilaktuna yengi nupadu atai kana sunate sinthangambani yaimana bhai kaidorino kamai torino sinthangamba mamai mamit adu ipom pomi mafi marol adu sumoni manaton adu su kinna thin kibagi I tari punsibana kanana purino bai sinthangamba kari suhaide mapi ira chelaga masa mau adu tabna lenglaga thoglai yai manai hayo bai kanana torino ba punsibana hausi kangbuduna ro yai mana oiramgani kanano maming hayo ai toge sinthangamba handakti soli asumna khumlai yare sibai ai kishu tawdre sinthangamba wa lo le akiba amana haibasi yai mamsung punsibana su khangbadagi mafam asida lengdana leiraga sinthangambada wahang mathang hanglai matam aduda makogi warden saitem hoigi mari mata thokpa satra ama yaure haibasi khangle adubo karigi phuri bano haibadudi sinthangambana sugai hayu yadre maduda yaim amasung punsibadi henna chingna hale class loiduna makoi pulap boarding da amuk halakle adubo somdasu nupi romda mathi phongba adu khangbadi haurakle lakshmi nungsi chawbaga luna tinaba mamanabi amakhakni masin manau anisina leikidaba matam asida lakshmi su adukki matik nungaite adubo mahaksu matang asidadi maram kharadi khangi maru oina makhoida karan tarkpa kaya asini hausikti lakshmi matum tanaitum tare mahaksu pende thokduk kaya asida pende haiduna su karibudi tauruni nupi mahakna adubo mahakna henna chingnariba asidi nungsina toina pairamba diary adu thiba khangkhidaba asini anamba matam adudasu mahak diary adu pairaga loinaraga ta leibani mahakna yenge hairurasu sugya yade kari aronba ibano haibadu khangdragasu diary aduda karigumba maru oiba kharadi yaure haibasi mahakna chingnai aduna maram oiraga ngasidi lakshmi wakhal ama khanglak laktuna amukka hena makhogi ka asida nungsina leiramba mafam kuding chatuna rek table darwas upuna chingba koiphak tuna thi adubo phangde kona thangda makhogi pochai ahenba thamfam tonganba ka ama leibaduda thiruge haituna thoglai matamdu numidangki chakcha mamangi matam aduni ka khudingmak lairik loina panaduna leiri adubo mahakna lakni paka asidi floor adugi khwai matai ithang thangba ka adudani ka adu hek yobuga thong adu tap na hangtui bulb sing adu su mai loina thale ka manung aduda tarang kaya amsu leiri maduda nungsina hek changba jaga aduda mahaksu madu tamna sangsilai mafam adu ka adugi kachindani mafam adu yobuga phamthai aduga mafam duda tariba pochai sing maru oina lairik sing adu mathang otuna thiba hori adubo matam masidadi tunglomda thongsin marum adugi kasin aduda musin muba ama tap na lithore liba adu
ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯕ ꯃꯥꯟꯕ ꯃꯤ ꯑꯃꯈꯛꯅꯤ ꯇꯞꯅ ꯇꯞꯅ ꯂꯛꯁꯃꯤꯒꯤ ꯃꯄꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯛꯁꯃꯤꯅ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯊꯤꯔꯤ ꯀꯣꯟꯅ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯉꯁꯥꯏ ꯃꯤ ꯑꯃꯅ ꯐꯤ ꯀꯨꯞꯁꯤꯟꯗꯨꯅ ꯂꯥꯛꯄ ꯃꯥꯂꯝꯕ ꯑꯗꯨ ꯐꯤ ꯑꯗꯨ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯇꯥꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯂꯛꯁꯃꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯨꯡꯁꯤꯠꯅ ꯁꯤꯠꯆꯤꯜꯂꯛꯇꯨꯅ ꯇꯥꯔꯛꯂꯤꯕꯣꯏ ꯅꯤꯡꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟ ꯍꯦꯛ ꯃꯅꯥꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯁ ꯄꯨꯁꯄꯥ ꯑꯗꯨ ꯃꯃꯤꯠ ꯁꯪꯇꯣꯛꯄ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯃꯛꯇꯗ ꯂꯛꯁꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯄꯨꯁꯄꯥꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯗꯤ ꯁꯤꯗ ꯃꯤꯁ ꯄꯣꯠ ꯑꯃ ꯊꯤꯔꯝꯕꯅꯤ ꯑꯩꯅ ꯁꯤꯗ ꯑꯃ ꯃꯊꯦꯡꯗ ꯄꯪꯆꯪ ꯆꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯊꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯃꯝ ꯑꯊꯦꯡꯗ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯍꯥꯏꯔꯦꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯤꯔꯦꯒ ꯚꯨꯠ ꯎꯔꯦꯒ ꯑꯗꯨꯒ ꯑꯗꯥꯒ ꯇꯧꯔꯛꯑꯅꯤ ꯁꯣꯔꯤ ꯃꯤꯁ ꯁꯣꯔꯤ ꯍꯥꯏꯖꯔꯁꯨ ꯋꯥꯈꯜꯗꯗꯤ ꯂꯛꯁꯃꯤꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯁ ꯑꯩꯈꯣꯏꯕꯨ ꯑꯃ ꯇꯧꯕꯁꯨ ꯃꯣꯏꯗ ꯁꯨꯝ ꯍꯥꯏꯈꯤꯗ꯭ꯔꯣ खरा लेरदी सोर अमुक होंजगे यागद्रा कायनागा हंगु तारेने असुमना लक्ष्मी वाखलददी साउनिंग खल्ली मखोगी मिस अदुसु ngang lehui numit sige ahingdi hana amukta makhoigi block asida thoktaba khara thokpa haurakle matam masida puspa toilet tagi halakpa matamni angang khaida kidanaba fana hairabasu makhoisu henadi ki report ni kidaba saduna kidanabani haiduna phone da isai tharaga halakpani ataisu thoina tumnabadi natri adubo anambanadi phamungda hipnaraba ngaktani mahakna sumna isai tharaga sum lakba sida isai dugi tanthada kanagumba amana suru nganglaga lakpoi ningi wakhal da khale karamba satrano haina adubu koi haude amuk wakhal da ningsing lai madudi mahaki matungda kanasu toileta leihaude haina madu ningsing lakpada fat onthok tuni yengi adubu kanasu ude hairap tichingnaba phawri loinana isai nganglakpa adusu takhidre amuk phone gi isai adu bolum khara leithaduna isai ngangba adu tabra yengi tawi adubu handaksu ita tade adudagi puspa mamai adu leithoroktuna hanagumna isai adu tharga lai handak mukti tunglomda isai ngangbagi makhol amatta takhidre matamduda puspa wakhal khara chauthokse adubu ikhang khanghaudana mahaki manakong maya aduda ahal oiraba amagi khonjel manba sor sang chingkatpagi khonjel tarakpa adudadi phat leithoktuna yengi khangprek khangna yengthorakba sidadi kanasu ude adubo building gi corner oiba adwaida mi amagi mami tarakpa adudadi amukka suhena akiba ohele kiraba sukina mahakna karino haibadudi khanglage matagum tapna amuk maning handuna changsili leimai da tariba mami adusu kari sulengde puspa tapna sangsilaknaga corner adu fat hendoktuna yengba matamdadi mahakna chingnana uriba mami adu atei kari su oiramdre wiperna table mathakta leibagi mami adu migi saban mana leimai da taba oiramle maduda puspa nokphet tawraga machinda khonjal tablapna asumna hari as bhaparadi buthui haido aingonde hek tawreni nokphet tawna puspana amukka mahaki lambi aduda halai handak mungna corner adu amuk leithorokpadadi mahaki hek mamangda lakshmina humang mapi kana leptuna lerambada puspa khangprek khangludun lawi handakti puspa tasengna akiba amaga loinana khangprek khangna lawrakpani maduda lakshmi khara taptharap tawna asumna hari miss sitado kainom tawre pangkap ta kapaga lehore puspana nangbu phajana lakpa yadro ama matheng sida ai mihunga ayawine puspa lakshmi na hariba wa aduga munna tade mahaki khanglubagi wa adu oina tawri maduda amukasu lakshmi na asumna hari miss sitado kainom tawre ba pangkap ta kaphowe ha karibo kaphowe ba asi haiduna puspana mang thaduna lakshmi hoigi ka tamna lai ka manung adu yobada
Satra ataydusu umsinnaduna leirami. Maduda Puspana asumna hanglai. Sita, tabro aina kaurise. Sita, mapi chadum taba makai kaptuna leirami. Puspasu manakta sangsinduna kamdaurino hangba hore. Sita, kaidoroge? Kaigino nang nakapibo? Maramdo ingon tayo. Sita, yamna ningamdaba magi mawangda kaptuna lay. Puspagi paukhum pidaba makai. Maduda tapna hangdaba yararoy khaladuna atay mayamdu masa masagi beta changnaba khangan kre. Adubo Lakshmi di nakanda lepli. Warisigi makha tarakba episode 5 amuk ngay minasi.